अहानबदा मरोइबा पाव मणिपुर की अपुनबगी सकम कायबे यारोय हाइबसिंगी खुथा अमुक्ता मणिपुर थुगाइनिंगबा कुकी अनि सिरे कोतुना कांगपोकपीदा इमरजेंसी शटडाउन लौथोखरे हाइरे म्यांमार की लेबाक तंखाई अमा मिलिटरी की खुदगी लालहौबसिंगना खुदुम चंसिनख्रे म्यांमार अनि थोकना कायबे याबगी फिबमदा लेरे हाइना मिलिटरी जुंताना फोंदोखरे राफेल जेल अनीना UFO की खोंगुल लीख्रे हाइरे जमनिस की ड्रेन सेंबा सही तरुक सुजिलकलबसु लोइसिनबा ngamdra haiba wafam फोंदोरकले मणिपुर पुलिस ना अफाबा मियोई फावबा सजीवा जेल दा पुरकपदा खुदोंग थीगनी हाइरे अविनाश अमसुंग एंथोनी की थौदोक फाखिबा मियोई अनि पुलिस ना नागालैंड की जेल दा थमजगे हाइरकले हाइबा वाफम फोंदोरकले मिनिस्टर अनि यावना कुकी MLA तरागी मथक्ता सबसाबा लीगल एक्शन लौखतनबा वाकतख्रे MISRC की एक्टिंग चेयरपर्सन ओइरंबा सीनियर काउंसिल खाइदेम मनीना DGP दा कंप्लेन तौख्रे हाइरे अविनाश अमसुंग एंथोनी की इमुंगना अयुक्तगी नुमिदांग फावबा चीफ मिनिस्टर उनजगे हाइबदा अयाबा पिरकिद्रे हम कोंदुना लेगदबा मतम नते उनसी यारक्तबा थवोंग मियामबु थौसादबनी हाइना अविनाश की मबोकना फोंदोखरे इम्फाल एयरपोर्ट की थौदोक लेंगाकना तराइना लौफम थोकते एयरपोर्ट पुंग अहुम हेना मथौ तौखिदबदा सेंटरना तुमिना लेरिबा करिगिनो हाइना वाइजोय कुमारना फोंदोरकले चीफ मिनिस्टर बीरेन BRO की ADG उनदुना ngamkhai sambal खाबगी मतंगदा खनाख्रे हाइबा वाफम फोंदोरकले सन ऑफ मणिपुर मिंगथोल फंख्रबा मिस्टर मैपाक नोंगाख्रे मास मिस कॉल कैंपेन हौदोख्रे दिसंबर 10 फावबदा फोन नंबर 8732042511 दा मिस कॉल पिबियु हाइरे अमदी सनामही लाइनिंग की मरमदा नुमित 15 चुपना चथगदबा वर्कशॉप हौदोख्रे मणिपुर गुमना नाट चनबिदा इना खुनबा लमदम अमत्ता थेंगनद्रि हाइना गवर्नर अनुसुया उइकेना फोंदोख्रे खुरुमजरी मॉर्निंग न्यूज़ पेपर रीडिंग मियंग ताबिरिबा मदी ताबिरि पस्टिंगबो पुष्पारानी लाइसोमना तराम नोक्सरी मसिगी हेडलाइन दे यावरिबा मरुओइबा पाउसिंग हौजिक मियामदा संदोकना पिजरी मणिपुर दा हौखिबा मेगी तारीख 3 दगी हौरगा थोकलिबा था 3 हेलकलबा इरांग असिगी मनुंग चना ngarang कांगपोकपी डिस्ट्रिक्ट की मनुंग चना लेबा खारम बाइफई एरिया दा सखंगदबा सिंगना एम्बुस तौरक्तुना कुकी खुलाई पाइबा नि हाटख्रे पुलिस तगी फंगबा पाउगी मतुंग इना थौदो असि ngarang अयुक पुंग 10 खरा हेलकपा अद्वाइदा थोखिबनी हाइरे कोनसा खुलोमदगे खारम बाइफई तमना चटपा लंबीदा असंगबा मचुगी मारुति जिप्सी अमदा लाकपा मियोई अनिबो एल मुल्लाई जंक्शन मपायोरकपदा सखंगदबसिंग अदुना एम्बुस सथरकपदगी जिप्सी अदुदा तोंगलखिबा लेमखोंग मिशन बैंक तगे 6 IRB दा राइफलमैन ओइना थबक तोरिबा हेनमिलैंड बाइफई अपोकपा लुंतिलान बाइफई अमसोंग खुनखो विलेज तगे थांगमिलुन हंसिंग अपोकपा लुखो ngam हंसिंग अनि असि मफम अदुमक्तदा लेखिदबनी हाइरे थौदो असि थोकपगी पाउ हेक फंगबगा पुलिस ना मफम अदुगी अकोइबदा थी बहुमबगी थबक सथखे हौजिक फावबगी ओइनदी मिफा मिपुनगी पाउ लेट्री एम्बुस अदु कनाना सथखिबनो हाइबा हौजिक फावबगी ओइना खंगबा ngamdri हाइरे नाकल अमरोमदा कमिटी ऑन ट्राइबल यूनिटी कोतुना थादोरकपा चेरोल अमदा ngarang कांगपोकपी डिस्ट्रिक्ट के हराउथेल अमसुंग
Kosaba khulda khanghodana etek chathaduna mioi ani hatkibagi matangda mifam ama pangthokre mifam aduna thaudok asibu yamna kanna yaningdaba phongdokki loinana Kangpokpi district da emergency shutdown lauthoki thaudok asida kuki job phurukki mioi Henminland Baifei amasung Thangmilun Hansing laikidabane committee asina emergency shutdown lauthorokpada natana partition laingaki makhada kuki gi mioi singlaiba khudong thiningai oibana union government ki pungningsu singsinnaba lepnakhi masida natana oiriba phibam asida manipurdagi tokhai tananaba demand su hanadagi hena kanna taksinbada yanakhi hairi Kotugi maikaidagi hana thamduna lakliba demand sing adu piramlabadi nungaitaba thaudok asi thoklam loidobane Union Home Minister nasu thaudok sida kupna yengsingadabane loinana oiriba phifam asida political solution natana yaroi haiki amaromda laikhidraba mioi ani adu Kangpokpi district ke mafam amada lairon chankhre hairi Lamdam asigi maming leraba historian Gangumai Kamai ki masanupa Song Kamai India Government ki Ministry of Personnel Public Grievances and Pension na Northeastern Council Secretariat NEC Silongi Planning Advisor JS11 oina khalakre mahaki pe 11 asi tha amada lupa lakh ama lising nifuga mari Chani dagina lakh ani lising taragani pan chani fauba pigani loinana mahaki thau pubagi matam asi sahi manga natraga makha taba order ama thoktriba faubagi oina pugani haina India government ki deputy secretary Banik na thadorokpa cherol amada khanghalakle Military junta na laingak liba Myanmar gi saruk tangkhai amarom Junta gi mathakta lan horiba lalhoba singna khudum sankhre leiba asi ani thokpa yabagi fibamda leire haina junta gi lusingba min swapna phongdokre International News Agency ama oriba the European Times ta phongba report asina makhata na hai Myanmar da kumja lising ani kunga mathoi dagi tatma dona lengak paikraba matung sahi ani makhairom gi tung asida handak thokliba irang asina khwadigi chawba threat oiri Laiba asigi ngamkhai ngaknaba hotnabada military junta gi lanmi singna kanba maungda lanthengnari Myanmar da hanadagi mathau tawduna laiba tongan ba lalholup sing amato oina punsin khiduna laibak asida democracy hanjil hananaba akanba maungda lalhau satharakpa asina laibak asigi mafam kyada pamdaba thaudok kaya marum thoktuna mioi lising kaya yumthangnaba laibak singda sangjafam lawduna lairi Haukiba sayol khara asida Myanmar gi lalholup sing asina laibak asigi awang thangba maikaida leiba military outpost sama hena khudum sansinkhre masida sunatana lalol itiki yamna maru oiba lambi amadi town ki amarum su khudum sansinduna laikhre hairi Handak Myanmar da thokliba lan asi haukiba October thada San state da Brotherhood Alliance haina mingthon ba lalholup ahumgi Apun balup asina landarak padagi haurakhi bane Alliance asina Myanmar gi military junta lengak asi inthuraga democracy hanjil hananaba pandamda lan chatharakli asumna lup ahum asina punna landarak pa asidagi laibak aduda leiba tongan ba lalholup kaya marum su junta gi mathakta satharamba lanjang hena kansinnarakli masina maram oiraga laibak asigi mafam kyada lalhauba singna military gi base kaya marum mathang khudum sanba hokibane Myanmar da hujik oriba fibam asi yamna khudong thiningai oire karigumba laingak asina haina singna thengna hodarbadi leiba asi ani thokna kaiba yabagi akiba leire haina Myanmar gi president Min Swapna phongdokhibane hujik phawbada lalhauba sing asina leiba asigi apunba lamgi saruki square kilometer lising nipan hena khudum chansinduna leiba asigi saruk tangkhai amarom lawsin khre haina su panari The Brotherhood Alliance na haina mingthon ba Myanmar National Democratic Alliance Army Dita ang National Liberation Army amadi da Arakal Army hariba awang thangba San State amasung Kha Nongsuk ki
Rakhine State ki lalhoruf singya punba alliance asina haukiba paw asi makhatana pijare. Haukiba October 18 operation lising amagasumna 18 haina mingthon ba attack asi satharakibani masigi matungda November 3 operation 1107 haina mingthon ba attack ama satharaktuna Kareni Resistance Forces na Southeastern Kaye state talaiba military gi base ani loksinki Malem ki khwadigi mapangal kanba laibak singi manungda ama oiriba Sainana Myanmar da thamliba midyang asisu yamna kupna yangsinba mathau tai makhoina Mandalay fauraga Bay of Bengal faubagi railway project amasung gas pipeline kayamarum lairi adubu Sainana military junta bu phongna saugatli harabasu lalholup sing asina khumang sausilakpa ngamliba si Beijing gi mateng yaudana oithokloi hauzik Myanmar gi North Eastern San State ki autonomous region sing khudum chanduna leiriba the United Wa State Army asi Beijing gi political amasung potchai gi mateng chauna phanglibani hauzik Myanmar da thokliba irang asina Wa Army asina nakal amata gi misang sangloi haina lauthokhiba leirabasu lalholup sing asida khusu khulai kayamarum supply tawri maram asina Beijing na military junta bu phongna saugatlabasu lalholup sing asida khulai Pirabra haibagi achobo wahang amadi oire ningsing bayabadi ong San Suu Kyi na lusingba National League for Democracy asi Chinese singa aphaba mari leinarakibani loinana Sainana Myanmar da politician gi tangdu leitaba hanjil handuna makhoi gi energy project sing asi maipakna lawsiningbagi apamba leiribani sairak asida Myanmar gi lan asina maram oiraga India romda miyoi lising kya marum sangsalakuna lairi masigi manungda Myanmar Army gi personnel nifugatare Mizoram da sensilakpadagi Mizoram police na farba matung Assam Rifles da sinaraga Assam Rifles na makhoi bu more tamna puraklaga Myanmar Army da amuhana khusinnakibasu laikhrabani Jawaharlal Nehru Institute of Medical Science Jamnims ke campus sa haukiba kumja lising ani taraga taretagi sembba sarakiba drainage ke thabak sahi taruk suzillaklaba si faubada lusinba ngamdabana layang sang asida ana layang balakpa miyoi singda saungna khudong sataba mayokna halle IFCD na hauzik su excavator na singba achoba machinery sing sizinaduna Jamnims campus manungda drainage sembagi thabak yamna kana sathari adubu drainage sembagi thabak asi yamna tapna suba drain dagi kothoklakpa leibak sing mafam sadana paisinduna thambana maram oiraga ana layeng balakpa miyoi singda saungno khudong sadaba mayokna baga loinana accident thoktuna awaba kaya mayoknare haina Jamnista ana layeng balakpa miyoi singna phongdoknarakpani haujingna water resource hairaba IFCD na suri bathaba asi Jamnims campus ke Pauraga Porompa DC Fauba Satha Kigadauba Draini Kumja lising ani taraga taretagi ngasi Fauba suningba matamda su thabak subana maram oiraga asuk sangkraba sahi taruk suzilaglaba Fauba loisinba ngamdana leirakibani masina maram oiraga Jamnims ki campus ta hena amot akai leisilakna bagi choba maram ama oiduna state asige achoba ana layang sang ama oiriba hospital asida leina kaya ama sandorokpa yabagi akiba phauba leire haina layang balakliba miyoi singna phongdoknarakpani Imphal International Airport ki control airspace da nahan nungthil pung ani khara helakpadagi pung mari khara helakpa adwai phauba ukiba sakhangdaba apaiba posak UFO adu Indian Air Force ki rifle fighter jet ani sisinaduna khongul likhi haire agency dagi phangba pau asina hai
Imphal International Airport manakta UFO ama nahan nungthil pung 2:30 taba adwaida ure haiba pau phangbadagi Indian Air Force na manak nakpa Air Base amadagi rifle fighter plane ani thagatki matamga chunaraba sensor kaya marum yauraba aircraft asina Imphal gi akoibada yamna nemna paiduna UFO adugi khongul linanaba honaki adubu singnaningai oiba posak amata uba ngamkide haide asumna Imphal Airport ta UFO ama ure haibagi pau phangbadagi ahanba Rafale fighter plane aduna plane thaduna yenghalubada thiba khangdana halakpadagi anisuba fighter plane ama muk thaduna mafam aduda surveillance sathaki adubu masak khangdaba posak amata control airspace aduda pairamba thengnakide UFO asina airport ki akoiba pairambagi photo amadi video kya marum leiramba maramna makhatana thiba humbagi thabakti sathari hairi Silong de Indian Air Force ki Eastern Command ki headquarter dagi phongdorakpagi matung ina UFO ama ure haiba pau phangbadagi kudakta air defense response mechanism activate tauba pau asima khatana taminase Hauki adubu kari karamba thaurang sing paikhatlibage haibadudi sabsana phongdorakhidre Indian Air Force Eastern Command na makhoigi official X account tagi phongdorakpagi matung ina Imphal Airport ki visual input sing phanglaba matung da defense response mechanism activate tauki adubu makha tana posak adu thiba phangkhidre panba yabadi Indian Air Force ki Rafale fighter sing assistant sector ki oina West Bengal gi Hasimara Air Base ta leiribani adubu matam gi oina tongan ba air base sing dagi mathau tauribani hainasu pau asina makha tarakle Bodybuilding gilamda Manipur gilamyanba ama oirambata natana son of Manipur Mingthol Fauba Pangkraba Mr. Maipak Masagi anabana maram oiraga ngarang RIMS Hospital gi ICU da laikidre Masagi sahina Marifuga palom sukre Mr. Maipak kumja Lisingam chamapan kuntraga mangagi Jun taraga nithoida uripok Sorbon Thingel Sinam Laikai da Nongthombam Komon amasung Tampak Lay Anigi anisuba masa oina phangzakhibani Imphal International Airport ta nahan pung ahum hena UFO paisilai haduna mathau tawkhidrobasu center gi maikaidagi tumina laisiliba karigino haina Nation People's Party gi Nation Vice President Yumnam Joy Kumar na phongdokrai wafam masingarang naurem thong dalaiba Nation People's Party gi state office ta pangthokiba pawmisinga unaba amada phongdorakhibani pawgi mifam asida mahakna hai International Airport oriba mafam amada sakhangdaba UFO ama matam sangna paisilaktuna flight paiba amasung taba yakidabasi yamna lumna lawfam thoi thagalakliba UFO asi matau karamna pairakhibano haibasi leibak sigi oriba intelligence ke mari leinabasingna khangnanaba honafam thoi thawdo asi yamna lumna lawduna marik sumbo afam sing puthokta bayaroi hauzik phawba center gi leiriba home defense
ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯆꯤꯡꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯊꯕꯛ ꯄꯥꯏꯈꯠꯂꯤ ꯍꯥꯏꯕꯁꯤ ꯂꯥꯎꯊꯣꯛꯄ ꯂꯩꯇ꯭ꯔꯤ꯫ ꯃꯁꯤ ꯁꯦꯟꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯂꯨꯝꯅ ꯂꯧꯗꯕꯒꯤ ꯊꯧꯑꯣꯡ ꯃꯥꯜꯂꯤ꯫ UFO ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯐ꯭ꯂꯥꯏꯠꯇ ꯇꯣꯡꯂꯤꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯄꯦꯁꯦꯟꯖꯔꯁꯤꯡ ꯁꯤꯕ ꯌꯥꯎꯔꯝꯂꯕꯗꯤ ꯃꯥꯂꯦꯝ ꯄꯨꯝꯕꯒꯤ ꯄꯥꯎ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯁ꯭ꯇꯦꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯀꯦꯕꯤꯅꯦꯠ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯤꯇꯤꯡꯅꯆꯤꯡꯕꯁꯤꯡ ꯄꯥꯡꯊꯣꯛꯇꯨꯅ ꯊꯤꯒꯠꯐꯝ ꯊꯣꯛꯏ ꯍꯥꯏꯔꯤ꯫ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯑꯦꯛꯇꯤꯚ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯝꯂꯕꯗꯤ ꯊꯧꯗꯣꯛ ꯑꯁꯤ ꯃꯥꯡꯖꯧꯅꯅ ꯈꯪꯂꯝꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯃꯍꯥꯛꯅ ꯊꯝꯈꯤ꯫ ꯍꯣꯔꯒ ꯂꯩꯔꯤꯕ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩ ꯄꯔꯤꯡ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯁꯝꯕꯜ ꯈꯥꯖꯤꯟꯗꯨꯅ ꯃꯦꯟꯁꯤꯟꯅꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯉꯔꯥꯡ ꯕꯣꯔꯗꯔ ꯔꯣꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟ BROꯒꯤ ꯑꯦꯗꯤꯁꯅꯦꯜ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯏꯁ PKS ꯁꯤꯡꯒ ꯎꯅꯗꯨꯅ ꯈꯟꯅꯈ꯭ꯔꯦ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯍꯧꯖꯤꯛ BROꯅ ꯆꯠꯊꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒ ꯇꯥꯏꯅꯕ ꯉꯝꯈꯩ ꯄꯔꯤꯡꯗ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛ ꯑꯁꯤ ꯀꯨꯞꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯂꯩꯉꯥꯛ ꯑꯁꯤꯗ ꯂꯣ ꯀꯥꯏꯅ ꯆꯪꯁꯤꯜꯂꯛꯄ, ꯃꯤꯑꯣꯏꯁꯤꯡ ꯊꯤꯡꯕ ꯑꯃꯁꯨꯡ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒ ꯂꯂꯣꯟꯕꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯇꯉꯥꯏꯐꯗꯕꯅꯤ ꯍꯥꯏꯅ ꯂꯧꯔꯒ ꯇꯛꯊꯣꯛꯅꯅꯕ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯕꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯁꯤꯡꯒ ꯏꯝꯐꯥꯜꯗ ꯎꯅꯈꯤꯕꯅꯤ꯫ ꯃꯗꯨꯅ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯅꯩꯅꯕꯒ ꯂꯣꯏꯅꯅ ꯂꯩꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯑꯁꯤꯗ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯈꯤ꯫ Xꯇ ꯊꯥꯒꯠꯂꯛꯄ ꯄꯣꯁꯠ ꯑꯃꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯍꯥꯏ PKS ꯁꯤꯡ ꯑꯦꯗꯤꯁꯅꯦꯜ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯏꯁꯀ ꯎꯅꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯥꯏꯈꯠꯂꯤꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯑꯃꯁꯨꯡ ꯂꯝꯕꯤ ꯊꯣꯡ ꯐꯒꯠꯍꯟꯗꯨꯅ ꯀꯅꯦꯛꯇꯤꯚꯤꯇꯤ ꯍꯦꯟꯒꯠꯍꯟꯕ ꯑꯃꯁꯨꯡ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁꯦꯛꯇꯔꯁꯤꯡꯗ ꯆꯥꯎꯈꯠꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅꯈꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯤꯛꯂꯤꯕ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯑꯦꯛꯁꯇꯔꯅꯦꯜ ꯊ꯭ꯔꯦꯠꯁꯤꯡ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯅꯕ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯀꯨꯞꯅ ꯈꯟꯅꯈꯤ ꯍꯥꯏꯈꯤ꯫ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯜꯆꯔꯅ ꯁꯤꯟꯗꯨꯅ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯒꯤ ꯂꯥꯏꯁꯣꯟ ꯑꯃꯗꯤ ꯊꯧꯔꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯅꯨꯃꯤꯠ 15ꯅꯤ ꯁꯨꯞꯅ ꯆꯠꯊꯒꯗꯕ ꯔꯥꯏꯠꯁ ꯗꯤ ꯄꯦꯁꯦꯖ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯋꯥꯔꯛꯁꯣꯞ ꯑꯃ ꯍꯌꯤꯡ ꯈꯣꯡꯕꯥꯜꯗ ꯂꯩꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒꯤ ꯁꯪꯂꯦꯟꯗ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯨꯝꯅ ꯅꯥꯠ ꯆꯠꯅꯕꯤ ꯑꯃꯗꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯗ ꯏꯅꯥꯛ ꯈꯨꯟꯕ ꯂꯝꯗꯝ ꯑꯃꯠꯇ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯑꯃꯠꯇꯗ ꯊꯦꯡꯅꯗ꯭ꯔꯤ ꯍꯥꯏꯅ ꯋꯥꯔꯛꯁꯣꯞ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯆꯤꯐ ꯒꯦꯁꯠ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯅꯨꯁꯨꯌꯥ ꯎꯏꯀꯦꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯁꯤꯗ ꯆꯤꯐ ꯒꯦꯁꯠꯀꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯒꯚꯔꯅꯔꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯠꯅꯕꯤ, ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯑꯃꯗꯤ ꯏꯅꯥꯠ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯈꯪꯍꯟꯅꯅꯕ ꯃꯤꯌꯥꯝꯅ ꯍꯣꯠꯅꯃꯤꯟꯅꯕ ꯆꯪꯏ꯫ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯒ ꯑꯩꯈꯣꯏꯒꯤ ꯏꯄꯥ-ꯏꯄꯨꯁꯤꯡꯕꯨ ꯂꯥꯠꯆꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯐꯖꯕ ꯑꯃꯗꯤ ꯇꯉꯥꯏꯐꯗꯕ ꯊꯧꯗꯥꯡ ꯑꯃꯅꯤ꯫ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ-ꯏꯄꯨꯁꯤꯡꯕꯨ ꯈꯨꯔꯨꯝꯖꯕ ꯌꯥꯝꯅ ꯊꯥꯛ ꯋꯥꯡꯕ ꯂꯥꯏꯅꯤꯡ ꯃꯈꯜ ꯑꯃꯅꯤ꯫ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒ ꯃꯔꯤ ꯂꯩꯅꯕ ꯊꯧꯔꯝꯁꯤꯡ ꯑꯁꯤꯅ ꯈꯨꯟꯅꯥꯏ ꯑꯗꯨꯒꯤ ꯂꯥꯏꯅꯤꯡ ꯂꯤꯆꯠ ꯑꯗꯨꯒꯤ ꯁꯛꯌꯦꯡ ꯃꯤꯡꯁꯦꯟ ꯑꯣꯏꯔꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯃꯤꯑꯣꯏꯕ ꯑꯃꯅ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯁꯤꯕ ꯐꯥꯎꯕꯗ ꯄꯥꯡꯊꯣꯛꯂꯤꯕ ꯊꯧꯔꯝ ꯊꯧꯗꯥꯁꯤꯡ ꯑꯁꯤꯅ ꯂꯥꯏꯅꯤꯡ ꯂꯤꯆꯠ ꯑꯁꯤꯒꯤ ꯋꯥꯡꯉꯨꯂꯣꯟ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯔꯛꯁꯣꯞ ꯑꯃ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯜꯆꯔ ꯑꯅꯤꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯄ ꯑꯁꯤꯅ ꯂꯥꯏꯅꯤꯡ ꯃꯈꯜ ꯑꯁꯤꯕꯨ ꯌꯣꯛꯈꯠꯄꯗ ꯅꯠꯇꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯥꯠ ꯆꯠꯅꯕꯤꯁꯤꯡ ꯌꯣꯛꯈꯠꯄꯗꯁꯨ ꯆꯥꯎꯅ ꯊꯧꯗꯥꯡ ꯂꯧꯔꯒꯅꯤ ꯍꯥꯏꯅ ꯒꯚꯔꯅꯔꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯩꯇꯩꯕꯨ ꯏꯟꯗꯤꯌꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 342(1) ꯒꯤ ꯃꯅꯨꯡꯆꯟꯅ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯂꯤꯁꯇ ꯆꯟꯅꯕ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 12 ꯇꯥꯕꯗ ꯃꯥꯁ ꯃꯤꯁꯀꯣꯜ ꯀꯦꯝꯄꯦꯟ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯃꯤꯌꯥꯝꯅ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯅ ꯃꯩꯇꯩ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯌꯟꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ MTUꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯨꯇꯨꯝ ꯁꯨꯔꯥꯃꯅꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯍꯥꯏꯔꯤꯕ ꯃꯥꯁ ꯃꯤꯁꯀꯣꯜ ꯀꯦꯝꯄꯦꯟ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MP, MLA, ꯃꯤꯅꯤꯁꯇꯔ, VIP, ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠꯁ, ꯑꯣꯐꯤꯁꯥꯔ, ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛꯅ ꯁꯔꯨꯛ ꯌꯥꯕꯤꯗꯨꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯤꯁꯀꯣꯜ ꯄꯤꯕꯤꯅꯅꯕ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯅꯨꯡꯁꯤꯖꯔꯕ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯈꯨꯟꯗꯥꯕꯤꯔꯤꯕ
maruoina maitai singnasu mass miskol campaign asi mai paknaba honabada amadi tungi mirol gidama khanbiduna soifadraba thodang makni khanbiduna miskol pibiba kaubiganu hainasu phongdorakle mass miskol campaign chatharingai manung haibadi tha asigi kundagi December kun phawbadi lekai da leibiriba club maira paibi amadi tonga ba organization singna isagi ithaudang ni khanna mipum khuding mangna miskol pihanna ba honabada thodang lobiyu loinana loud speaker leiba club organization khuding maknasu mass miskol campaign asigi matangda yariba makai lauthoktuna tahanbinana ba hairakli cooperative ki oiba tokhaiba university ama hanglabadi lamdam asigi naha kayada hena khudong saba phangba ngamlagani haina cooperative society gi register Valentina Arambamna phongdokre wafam asingarang Seoul ama chumna sa tharakpa humbudra suba all India cooperative week celebration loisinbagi thoramda phongdokhibane thoramasi role of cooperative in making India a US dollar 5 trillion economy and SDG haiba theme da phangthokibane Thauromasi Institute of Cooperative Management Imphal Register of Cooperative Society amasung Manipur State Cooperative Union na punna khusamnaduna pangthokibane Seon palan asigi manung chana leptana pangthokpa thauramge ngarang aroiba numita Revamping of Cooperative Education and Training haiba theme da pangthoki Thauromasi da saruk rakiba cooperative societies ke register Valentina Arambamna hai tha taruk helaklaba irang asina maram oiraga state asigi senmilonda achoba mateng oiramba cooperative society singna puthokpa pothok sing leibinanaba mi watpana pothok hena puthokpa ngamdabana senthok lambida sauna singnaduna lakle department ki maikeda gidi society sing asida tawpham thokpa mateng sing leptana fangli irang asigi marakta fishery ga mari leinaba society zamaga yangkhaida senthang pike makhatana dairy piggery amadi primary agriculture cooperative credit society singda yenthok pinanaba thaurang lokhatli haike Malem gyoina cooperative society singi marakta lamjen tanarakpana matam gi oiba ahongba kaya si thengnaba mathau tai ahongba kaya si thengnaduna laiba asigi semilonda chauna kanaba piba ngamnanaba matam gi oiba training sing society singda pibagi tangai fadaba su leiri hiram asida hena khumang sausin bangamnanaba laibak asigi oina cooperative society khaktangi oiba tokhaiba university ama lingnanaba ministry gi maikedi thaurang lokhatpa hore hainasu mahakna phongdok lamki nakalamarom da ICM Imphal gi director Khoichung Rangam Lian Aimol na phongdok kibada state asina cooperative society singi staff mapung phana leitabagum uribasi mengkhatlabadi atopa state singa lamba tawbada sauna mateng oigani kumjali sing ani kunga mathoida ministry na Anova cooperative policy draft tawkre policy asi mapung phana sanaraklabadi society singda chauna kanaba piba ngamlagani hainasu mahakna phongdokhi Sitharuraba lamphel patpo amohana hingat hananaba lokhalakpa lenga ke khanaba thorangi makhada sathariba fat asi tawthokpagi thabak thoram sing chief minister Nongthomba Birena hakthengna satuna yangsinkre Rejuvenation of Lamphel Pat Water Body Project ki makhada New Development Bank ki senthang makhada lupa crore chatruk yankhai sangna faikhatliba project asigi makhada Risk Dredging Limited na faikhatlikpa Lamphel Pat tawbagi thabak adu Chief Minister masana salaga yengsinkibane Chief Minister ki khongsat asida Works Minister Govindas Konthaujam Water Resource Minister Awangbau Niumai Health Minister Dr. Sapam Ranjan, Education Minister Thongnaujam Basanta Kumar, Transport Minister Kasim Basum, MLA Singthongam Santi, SKB, KS Ibomsa, KS Joykishan,
Water Resource Department ki official-sing amasung pat tawbagi thabak tawriba company ki official-singsu saruk yakhi. Lamdam asida thokliba irang asigi tangdangba ama lengakna numit 8 nigi manungda firep ama miyamda lauthoku haina Khundrakpam ACK MLA Lokesor na phongthokre. Handak Gawada pangthokiba 38 suba Nation Games ki gymnastic masanada gold amasung silver medal phanglakraba Waiton mamang lekaidagi Ruvan Sanasambo pungning thaugatpa oina taramna okpagi thauramda Youth Development Council na sinduna Waiton mamang lekaida pangthokiba thauram asida MLA Lokesor na hai Megi tarik 3 dagi hogduna thokliba lan asida Paliba lenga asina thika tawraga leirabra miyam da samamnaba pohanbagi mahutta nakhai sengna miyamgi leiriba lanthum sing ngakpa ngamloidawba oirabadi ngamlaroi haina lauthokpiu haikhi hauzik thokliba lan asi kanana thoanbano kanana waroisin purakadabano haibadu miyamna munna khanthaduna nainabiyu lan asida thokliba sing asigi mathakta miyamna kari khongthang laukhatkadage haibadu khanabagi matam oire Matam sanglaklaba Manipur gi irang asi loisinanaba honabada lengakna kari karamba khongthang paikhatlabage karigumba lengakna lan thokliba lan asi loisinba pamnamlabadi tha taruk thokliba lan asi thoklamloi lamdam asida leiriba angangdagi hauraga ahal oiba phauba tumba chaba khangdana leiri masida Manipur gi saktam kaiba yaroi haibagi wahanthok asi ngasi phauba paliba lenga asina wahanthok khangdre Maitei Furumna lan asida lauriba thaudang asi iramdam asigi khakta nate India gi saktam su kaiba yaroi haina mairong yana tholaklibani yelahungaidagi leiraklaba furup asina tawriba thaba asi lenga ki demand tawbanate apunbagi saktam kaiba yaroi haibani matang asi yoraba phauba lengakna karimata khangsin usinadana leiba si laibak thibani Manipur gi saktam kaiba yaroi haina Tholakliba kholau kaya lauriba singda onsilaga lan loigadaba nate luraba phibam asida politics ki wakhalon thadoktuna ima leiba kanaba punna hotnaminasi haikhi Manipur da tokhaiba lengak taliba BJP lengak ki minister ani yauna Kuki MLA taragi mathakta legal action laukhat pinanaba Manipur Police ki Director General Rajiv Singh da MISRC ki hanagi acting chairman amasung senior advocate Khaide Manina ai bacheron pisinduna taksinkhre DGP da ngarang pisin ki bai bacherol asida falliba wafam de cabinet minister ani yauna kuki Jo Mar Furuki MLA tarana hauzik leriba Manipur gilam asidagi tokhaiba lengak ama pinanaba demand tawduna lamdam asida khundaminariba kuki amasung Maitei Furup ani ki marakta yeknaba semgatuna haukiba tha taruklom asi furup amana amabu yeknabagum phauhalle hauzik thokliba furup ani gi muknaba si makhoina thoanbani haina phongtokle MLA tara asina haukiba megi tarik taraga nithoida khuyek piduna thadorokpa cherol amada makhoigi oiba tokhaiba lengak pibinanaba demand tawba hauki megi tarik 15 da makhoina home minister da Pisin kiba memorandum amada Imphal Valley da tribal amata leitre singda sumitei amata leitre Manipur lengak amasung masigi police machinery singna communal oiba thabak sathari haina phongdokhiba leikhi fresh statement amasung memorandum aduna MLA tarana hauzik thokliba irang asi thoanana ba tamnana honabaga loinana Manipur da khunda leita duna leiminaraklaba Furup ani ki marakta yengthinaba hengatnaba amasung amana amabu tathinanaba honabada mateng pangli haiba utle makhoina atamnana kuki militant sing amasung tokhaina taba pamba kuki miyamda atamnana insinduna logi wangmada thabak thoram kaya tokhaiba lengak tanbagi mingda sathaduna laklibani pumnama asi yenglaga cabinet minister ani yauna MLA tara asina Lona yadaba amasung furup kanglup naiba thawong sathari makhoina lona yadaba demand tawba amasung asigumba lona yadaba thabak thawong sing asi sathaba matamda makhoi cabinet minister gi pham amasung Manipur Legislative Assembly gi membership thadokpa leite maram asina makhoi gi mathakta suomoto oina natraga chunare haina khanba mawongda MLA taragi mathakta logi oiba thabak laukhat piraga miyamda chumbo wayel
ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯌꯥꯎꯔꯤ꯫ स्टेट असिगी अमत्ता ngairaba lengaकी डांस कॉलेज असि मणिपुर यूनिवर्सिटी ऑफ कल्चरदा एफिलिएट तौबगी थौरांग पुनमक लोइरे हाइना आर्ट एंड कल्चर की डायरेक्टर के दिनमणिना फोंदोखरे। मोरे टाउन की बॉर्डर द रैपिड एक्शन फोर्स अमसुंग टेक्नोफल डिस्ट्रिक्ट पुलिस का पुनः खुसमनदुना फ्लैग मार्च चतख्रे। फ्लैग मार्च असिदा डिस्ट्रिक्ट असिगी एडिशनल एसपी ऑफ टी.एस. चामना अनालना कमांड तौदुना रैपिड एक्शन फोर्स की डेप्यूटी सीओ RAF श्रीकांत अमसुंग ACRAF विनायकना लुसिंगदुना सतखिबने। मोरे टाउन की बॉर्डर द सतखिबा फ्लैग मार्च असि ngara nungthil pung 3 lom tabada मोरे टाउन की माइकिदा लेबा गेट नंबर 1 गेट नंबर 2 अमसुंग फॉरेस्ट गेट ता nungthil pung 3 मखाइदा लोइसिनखि हाइरे। मखातारकपदा मपानगिबा पाव खरदंग पिचरी। प्राइम मिनिस्टर नरेंद्र मोदी नंगरांग राजस्थान की रूलिंग कांग्रेस गवर्नमेंट पुसई थांगबगा लोइनना स्टेट असिगी नुपी सिंगी मायोक्ता चथरिबा क्राइम सिंगा मरी लेनना फोंदोखिबो वाफम खरगी मतंगदा महागना चीफ मिनिस्टर अशोक गहलोत पु हुंदुना ngaंखरे। नेशनल इन्वेस्टिगेशन एजेंसी NIA ना ngarang एयर इंडिया दा किहनखिबगी वीडियो गा मरी लेनना खालिस्तानी टेररिस्ट पानुनगी मथक्ता केस अमा रजिस्टर तौखरे हाइरे। बिल सिंगी क्लियरेंस पीबदा थिंथबगी मायोक्ता तमिलनाडु गवर्नमेंटना फाइल तौखिबा प्री हियरिंग मखा चथदुना ngarang सुप्रीम कोर्ट ना स्टेट असिगी गवर्नर RN रविदा अकनबा वाफम वाहंसिंग हंखरे। लुपा क्रोर 453 की स्किल डेवलपमेंट कॉर्पोरेशन स्कैम केस का मरी लेनना आंध्र प्रदेश हाई कोर्ट ना तेलुगु देशम पार्टी के लीडर चंद्रबाबू नायडू दा रेगुलर बेल पीखरे हाइरे। था अनिरोंग की ममांगदा फाकिबा आंध्र प्रदेश के हानेगी चीफ मिनिस्टर असी जेलदगी थोलक्तुना लैरिबने। दिल्ली गवर्नमेंट ना MCD एम्प्लॉई सिंगना हौजिक फंगलिबा का हेना नेमलबा खुसुमलदगे हेंगतहननबा वारेप लौरे हाइना ngarang सिविक ऑफिशियल अमना फोंदोखरे। गजागा नकनना लैबा म्यूजिक फेस्टिवल अमदा इजराइलना मसागी सिविलियन सिंगबु पाक्तकनना हातखि हाइबा पैलेस्टीनियन नेशनल अथॉरिटी की क्लेम मरम सादे हाइरादुना इजराइल की प्राइम मिनिस्टर बेंजामिन नेतन्याहूना कन्ना यानिंगदबा फोंदोरकले। हौखिबा नोमाइजिंग नुमित्ता टर्की की फिरान थेटपा कार्गो जहाज कापकाम मेटलर स्टाबुल की नोंपोकलोमदा किलोमीटर 2 लापना लैबा इरेग्ली टाउन गा नकनबा हार्बर की मपानदा लैबा ब्लैक वाटर दा यैसिलबा मतुंगदा इसिंगदा लुपख्रे हाइना टर्किश इंटीरियर मिनिस्टर आली येलिकयाना फोंदोखरे। येमेन की हौथी सिंगना रेड सी की खा थंग सरुकता जापानीज कंपनी अमना ऑपरेट तौबा ब्रिटिश कार्गो जहाज अमा फाजिनखिबदा ईरान चेन्नई हाइबा इजराइल की क्लेम टेहरानना रिजेक्ट तौखरे। साउथ कोरिया की मिलिटरी ना ngarang नॉर्थ कोरिया दा वार्निंग पीरदुना स्पाई सैटेलाइट थागतपगी थौरांग लेपना बाहायख्रे हाइरे। करिगुम्बा नॉर्थ कोरिया ने स्पाई सैटेलाइट लॉन्च तौबा ताराबदी पियोना
इंटर कोरियन पीस डील सस्पेंड तौबगा लोइनना फ्रंटलाइन एरियल सर्विलेंस अमुहना मखा चथगनी हाइना सियोना पियोंगयांगदा वार्निंग तौखिबने। उत्तराखंड साबी थबक चथरिबा सिलकयारा टनल की सरू अमा निखारखिबदा मनुंगदगी थोलकपा यादना लैखिबा वाकर 94 कन्ननबगी रेस्क्यू ऑपरेशन सिंग अदु ngarang matam खरगी ओइबा लेपख्रे। ऑथोरिटीज न ऑपरेशन अदुगी मतंग चथगदबा तांकक अदुगी थौरांग तौख्रे। मदुदा सेओल अमा मनुंगदा लैखिबा मियोय 94 अदु यौननबा तोंगान तोंगानबा थौरांग सिंग याउरी। रेस्क्यू ऑपरेशन असि ngarang thana numit mapani sangsilakkhibada international tunneling expert Arnold Dixna ngarang ningthokaba numita tunnel site aduda inspection ama sathakre hari। sanabagi pauda India gi makok thongba nupa settler IS Pranoy amasung Laksa Sena Lebapok Panumitagi Sanaba Hogadoriba BWF ki Aroiba Super 750 Invent Oiriba China Master 2023 ta India ki Challenge Lusing Lagani Tournament Asidagi Settler Singna Pedis Olympics ki Yamna Maruiba Ranking Point Tansinbaki Kudong Saba Lairibani Khwang Sokluraba Matung Sanabada Halakiba India ki IS Pranoy Japan Open Super 500 tournament saruk yakhibada ani suba round da maiti kibane। maha competition asida India gi makok thongba nupa gi singles sanaroi oiri। FIFA gi humpu mathoi suba rank ta leiriba Qatar ga sanaba haibasi achoba singnaba ama oigani adubo aikhoi gi team na pressure leitana quality leiba masana utpa ngamgani haina India gi nupa football team gi head coach Igor Stimac na phongdokre। Aikhoina mamangda Qatar na sanakiba mesing angle khudingmak amasung position sing ningthina nainare amasung aikhoina khangle makhoi speed amasung mapangal yamna kalli makhoi gi fajaraba defensive amasung offensive position sing Afghanistan ga sanabada uthoktuna goal 9 chanba ngamki makhoina match aduda goal 9 dagi hena chanbagi khudong saba phangkhibane। मखोई गा लंबा तौनबा हाइबसी अखोईगी नुपा मचा सिंगी ओइना यामना अरुबा अमदी ओइगनी अदुबु मखोईगी मथंगी गेम दा अरैबा थौना पुथोक्तुना यामना नुंगाइना साननबा खंगहनख्रे। अखोईगी टीम की ख्वादिगी अचौबा खोंथांग अमदी कुवेत का सानबदा माई पाखिबा असिनी अदुबु हौजिकति अखोईगी नुपा मचा सिंगना फ्रेशर अमत याउदना अमसुंग मखोईगी मथौना फुदोक्तुना कातर गा थेंगनबा मथौ ताई हाइना head coach Igor Stimac na makhatana phongdokhe। India na mamangi World Cup qualifier ge manung sana kumja 2018 gi September da Qatar ga sanakhibada draw setkhibane adubu haujiti Qatar yamna mapangal kanba team oirakle। Qatar ga sanagada ba FIFA World Cup qualifier ge game asigi mangoina na India gi football team na Bhubaneswar gi Kalinga Stadium da athletics section chathari फजब रिजल्ट फंगनबा अखोईगी सानारोई सिंगना थानी सांगबा गेम पांगथोखिबनी मसिदा हौजिक लेरिबा सानारोई सिंगना काउंटर अटैकिंग दा हेना मिजेंग थमखि अखोईना पासिंग बॉल पोजीशन अमसुंग ट्रांसिशन दा हेना फबा ngamli अमसुंग कातरबु माइथिबा पीबा ngamबगी थौना लई अदुबु चेक्सिनबदी यामना मथौ ताई हाइना हेड कोच Igor Stimac na makhatana phongdokhe। India ki FIFA World Cup 2026 qualification ki campaign oina Kuwait pu maithiba pikhiba sina team da thongna pohanbagi masak oiri ani suba position da leiriba phaba team amabu maithiba piba haibasi thongna pohanbagi masak ni aikoi gi pandam di group ki ani suba position taduna qualifier asida mathangi round changbani haina Stimac na makhatana phongdokhe। Masai sei kuntra suba swimmer asi
ngakpigani Olympian Indian swimmer Sajan Prakash 2024 Paris Olympics ki mangoinana Australia da training tauragani haire masai sei kunthra suraba swimmer ase Fina amasung World Swimming Body dagi scholarship phanglaki bane mahakpu Gold Coast da laiba Bond University gi Development Center da training tawgi ayaba pirakki bane Sajan Prakash Olympic medal winner kaya puthopagi track record lairiba head coach Khis Muni gi makhada training tawragani hainasu makhatana phongdorakle Thailand ki konung Bangkok ta sathariba Para Asian Archery Championship ta India gi Sarita Devi na Women's Compound Section gi Playoff ta mahaki teammate Zoiti Balianbu Chamaga kunthra mapan chamaga kunthra manga da maithiba piduna bronze medal laukre Tennis ki season loisilakpada pangthokpa ATP Finals ki Nahan athengmada sanakiba singles ki final da number 1 Serbia gi Novak Djokovic na yumbu leibak Italy gi sanaroi Jannik Sinnerbu stake set ta maithiba firam laga record oina tournament asigi tarelak suba title lobangam krai State asigi yang na mangzil tharakliba sanaroi Shankar Haisnam gi ahanba senior Aita tennis tournament ta set pathajaba amaga loinana campaign haudoktuna mangondagi hena rank wangba Birasdar Atharba Amarbu yamna komna maithiba pikre Manipur Fencing Association na sinduna SAI-NERC takyal fata sathariba taramapan subo Governors Cup State 11 Fencing Championship ki ngarang humni chanba numita Imphal East na Makata na gold mga silver taruk amasung bronze taraga nitoy hapsinduna championship asi dominate tawagi mataw kahendana thamduna teligi standing da mangjil thaduna sali Tamil Nadu ni yumbu oiduna Chennai gi Mayor Radhakrishnan Hockey Stadium da sathariba tarahum doishubo Hockey India Senior Men's Nation Championship 2023 da Manipur quarter final sangnana bagi asobo khongthang thangjin khrei Singlen sanana lusingba Manipur team na makhoi gi ani suba pool match da Jammu and Kashmir bu laksana pansil taraga manga amada maithiba piduna no out ki mafam kanana bagi khongjel yangsin bangam kibani nakal namatagi oikiba match asigi ahanba quarter makta Manipur na goal manga sanduna game asigi oirakadaba Mawongan na mami taba hauki Manipur gi hanba goal asi Morangthem Dananjoy Mitay na minute ahumda penalty corner dagi sanba ngamki Hauzik fawda Manipur na match ani sanabada nimak mai paktuna point taruk phangli West Bengal na match ama mai paktuna point ahum phangduna ani subata lairi Uttar Pradesh na yumbu oiduna pangthokadaba kungani suba senior women's nation football championship 2023-2024 da saruk yagadaba Manipur gi team members singda uniform yenthokre Manipur Cricket Association asinduna sathariba ahum suba MNCA Super Flat Tournament 2023-2024 gi ngarang sanakiba match da Force Khetrigao mai pakre Amadi MNCA Flat Cricket Tournament 2023-2024 gi ngarang sanakiba matching de Oscar Uripok amasung Thau Thangmaiban mai pakre Loisilakpada ngasigi headline de yauriba maroiba pausing amo hana miyam da pijari Sakangdaba singna ambush tawrakpadagi Kharam Wi-Fi da cookie ani sire Kotuna Kampokpida emergency shutdown lauthokre Myanmar gi laibak tangkhai ama military gi khutagi lalhauba singna khudum sansin bangam khrei
Myanmar ani thokna kaiba yabagi fibamda leire haina military junta na phongdorakli. Jennings ki drain semba sahi taruk suzilaklabasu loisinba ngamdre. Rafael Jet anina UFO gi khongul likre haina phongdorakli. Chief Minister N Birena BRO gi ADG unaduna ngamkhei samal khabagi matangda khanakre. Imphal Airport ki thodok laingak na tarai na lofam thokte. Airport punga humena mathau tawkhidabada center na tumina leiriba karigino haina Y Joy Kumar na phongdorakli. Son of Manipur haiba mingthol phangkraba Mr. Maipak ngarang laikhidre. Manipur Police na aphaba miyoi fauba sajiwa jail da purakpa khudong thiningai oire. Avinash amasung Anthony gi thodok ta phakiba miyoi ani police na Nagaland gi jail da thamjage hairakle haire. Minister ani yauna kuki MLA taragi mathakta sapchaba legal action laukhatna bawakat khre. MSRC gi acting chairperson oiramba senior council Khaide Manina DGP da complaint tawkhre haire. Avinash amasung Anthony gi imung nayukta gi numidang phauba chief minister unasage haibada yaba pirakhidre. Pham konduna leigadaba matam nate unasi yaraktaba thawong miyambu thausadabani haina Avinash ki mabokna phongdorakli. Dukan dagi lupa lak ani makhairom lakre dukan phamba miyoi amana phakre hairi. Mass Miss Call campaign hawdokre December kun fawbada phone number 8732045111 da Miss Call pibiu hairi. Amadi sana mahi lining gi maramda numit taraga mangani subna sathagadaba workshop hawdokre. Manipur gumna nat chanabida ina khun balamdam amata thengnadri haina Governor Anusuya Uikena phongdokre. Bijoliba pausing asigaloina na hojiki dinukti gi phongliba pause singdagi lauthok saba maroiba pausing miyamda pijaba losinjari. Mijeng tabiriba amadi tabiriba singbo amukka handa pusparani laisomna khurumjari. Hello. I was in Manipur College BA first semester tamjari. I was yoga sanari. Jennings ta hoji MBBS course tamjari. I never thought about my looks, like whether I'm ugly or whether I'm beautiful. Or almost all the time, I has a tea and I hana tum kanche. Insecurity ay tari moles yam lay ko. I don't know kolay ado ishana dum khang eba ne kolay. Self confidence yam mang, self esteem yam hante. Professional makeup oy name da tawtre. Adum kening ba phaw ay gi so apam ba banina. Makeup ki matang adum hawba di leba am khang de.
Manipur Nursing Council na approve tawduna Manipur University da affiliated tawraba nursing college ni masagi parent hospital leiraba institution amani mahiroi nupi khaktagi oina leiriba college asida mahiroi singi damak hena afaba clinical exposure gi damakta RIMS Raz Medicity North AOC District Hospital Thobal amadi Imphal Hospital RIMS road ta thajagani prospectus amadi admission form office hour matamda office tagi fangbigani hena akupumrol gi damak contact number 9402217175 amadi 9612477282 dagi khambigani लोइना मसागी पेरेंट हॉस्पिटल लेरबा सिटी हॉस्पिटल एंड रिसर्च सेंटर सिंगमेरोंग द लेजरे अमदे मफम असिदा एजुकेशन लोनी कुदोंग चाबसु लेजरे लेंगसिन बिरो सिटी हॉस्पिटल ऑफ नर्सिंग संगाई प्रो एयरपोर्ट रोड इम्फाल वेस्ट मणिपुर एडमिशन नोटिस एट Bangalore last few seat Bangalore da masak nairaba maming